Online Manipur YouTube channel swing birba mayam pum po amukan nataram luxury han badem na marui ba pawam update tamjage ngarang SORADA thoki ba Thoudok amada mayum palaba nupi leiraba nupa amana pakhang saduna nupi amak koiraba matung nupi adu angang oisalakpadagi mayumda pusanna ba hairubada nupa adu nupi thire khanglakpadagi nupi aduna sauduna nupa adugi haksang kayat thangna kakkhre hojik nupa adu rims hospital da leiri hairi aduga mathangi update asina warisin purakna ba kholaugi paukhum nongmaina piba article asikangla paudagi lukhatchabani manipur gi apun basaktam thugairaga kuki singi leibak jalengam semgani haina kuki narco terrorist singna mamang sahi me ahum dagi leibak asigi mathakta landaduna war crime sat thakibadu ngasi thani pan ganwit amasure wathuk asigi matang da apun bagi saktam kai be yaroi haina lan ngak liba yel homi mitei singi maikai dagi warisin pura u hai bagi kholau leptena lauduna lagli adu bulandarak liba foreigners in kuki zo paite narco terrorist singi maikai dagi ngasi pabu wathuk asigi warisin purakna ba wafam gi mohut nongmaina paukhum piriba asigi maram karigino masigi ona taina bada lan as state asigi kuki MLA tarana phongna saugatpaga iroina na yumlon na state sing Mizoram Nagaland Assam government na chingbada question chenduna makhoi gi landa mateng pangbiyu haina political lobby chathabadagi hendoktuna central government gi lusing basingda makhoi gi favored well chathanaba haijenon jabagi tabuk su sathari state asigi wathokta Mizoram government natana top state amatana khud thingjin balite state amatana Manipur gi hojik thokliba wathok asigi matang da khud thingjin dabadagi maru oibadi wathok asigi achum aran khangbadagini laibak asida foreigner kuki terrorist singna randaduna laibak ki apun basaktam thugainaba hotnabani haibasi laibak asida natana malem gi miyam pumna makna ikhang khangnaraba wafamni miyamna laibak asida landara kibasin busin kuki jo paitenar ko terrorist haina khangnaribagi maramdi makhoi sing asina bapal laibak tagi mayai ka ba drug sing pusilakpa amadi reserve forest amasung protected forest area sing ta haubu upal sing yan thalaga poppy pambi sing paktak na thabagi tabuk chataduna Manipur gi miyam pumna mayai ka ba sinjakta laichu hannaba narko warfare sa thabadagini Manipur gi miyam pu mayai ka ba sinjakta Iraq na handuna drug ki manai ohenduna tinjang kaijang laba ngakta ohennaba lanjang sa thabadagi hindoktuna lamdam asiga drug ki kaiten onthokna ba hotna baga loinana laibak asigi miyam bu drug ki langda thuanna ba hotna bagi epicenter Manipur na oiri foreigners in kuki terrorist sing na logi wangmadi Indo Myanmar border lansilaktuna state asigi singi mafam kayada anobu khul sing sembatuna kundas sinduna mito sing isaw thokan batana tana mahusagi aying asagi khal thugaibagi tabuk sing leptana satharkibadagi Hajik lai riba BJP gi en birena lusing balengak na war on drug ki lanjang chathaduna drug lalon basing fagat pa popi thaba thingba amadi umang kokthok tun anoba khulsing semgat pa thingba gi thabu chathar kibadagi makhoina lal gi mari chukhalakibani kuki narco terrorist na mangjona na thorang pre plan da Manipur gi manung da kuki singi homeland na tragna laibak ama semna na ba thorang da Myanmar da base Lal Hulub Singh Manipur da operate toba haurukpaga loina Bharat Sarkar da suspension of operation su sign tauduna makhoi gi manglan mangphau na buhna duna lagli mamang sahi me ahum da singi district kar da achumna sinduna tribal solidarity rally sat ki ba adugi kudung sabalurga Surasanpur da sin kuki jo paitegi miu sing na mitei sing da kanguduna lanta ba horuki ba adudagi ngasi thani pan hela phawba loikam naidaba lanthok oirkiba asigi warisin purakpa ngamdana leiri wathok asigi warisin purakatri Bharat Sarkar na warisin purakna ba hotna ngamdabadagi maram ama leifam togi Bharat lengak na kuki singi aning ba pam bakara pining bagi ihul leiram be adubu leibak thukaina ba hotna riba foreigner terrorist sing themna ba karamba makal ki thorang lokhut kadabage lokhut kadoriba thorang adu amabu oirbasu Manipur gi apun ba saktam kai gadaba mari leina ba oirbadi miyamna yaroidaba mati karigum banam phuda sathana ba hotna ba tarbasu miyamna pre merger agreement gi states ta hanjinjarage haibagi lal haurakpa thoklabadi kari pibam oigadage haibagi pibam da bhut sanarga bhut loisenba ngamdabagi pangkhakta landarakhiba singbu ngaksenduna leirakkhibani lawi Bharat lengakna Manipur gi apun ba saktam thugainaba landarakliba foreigners in kuki sing laksinaba hotadabagi maramdi landarakhiba singda minungsigi mining yengduna Manipur bu lumna laudabani haina kangla paugi article asina phongdokpiri